Miss Paudam yang tabiri bersumbu yumnam anorada tebinai kono na krumsari. Housing maroiba pauda. Tarani Subha Manipur Legislative Assembly Mipam Manipur ge Governor Anusha Wikena Warun Pituna Hodokre. Commando personnel sangkulai thadopage konsang sang singkre. Manipur Sahitya Parishad Jaribam ki yang khaimatoi subha mapunumi thalam pangthokre. Loinana Bill Gates na Bhubaneswar ge slum da chatuna bapom dugi miyam ka wari sanakre. House of Sanone Pizade. Tarani Subha Manipur Legislative Assembly Manipur ge Governor Anusha Wikena Chingmairong Dalaiba Manipur Legislative Assembly Hall da ngasi numin mga ni chumna sathakadaba mga chuba session hodokre. Ngasi dagi Hauduna Pamkiba Mipamba Aduda Manipur ge Governor na mahake warol thamkiba galoinana Manipur ge Assembly da Matampa Amada MLA Amadi Minister Oiramba Senga Amadi Mamang Chahi gi Megi Tangka Ahum dege Kangloba Nigi Irang na Maramoiduna Micham Miam Kaya Mathau Dauringaida Lekidraba Security Force Nge Mapamda Members Singna Magi Oiba Warol Pidaba Matungda Assembly gi Speaker TH Setrabatana House da Resolution Ama Pastauduna House ge Members Singna Minute and 2 minute leptana Ikaikumna Vote K. Mathang tha March ki tang mga phawa chitagadariba assembly gi mifamba asida speaker saitabatana chair lautuna haudokhiba ayuki mifamda governor na bahage warol house da thamke governor ke warol da haukiba chahi gi megi tangka ahum dage kangluke irangna miyoi chaniga taramapon lekhidabage matungda lenga kasina security ki phibam phaganaba irangna mayum makai leijadraba singge lenga ki maiki dage lokhatpa yaba thabak sing lokhatle Jana Thangnaba Matam Kharage Lainaba Yum Awa Ana Tarabasingda Salki Matenka Amadi Irang Laksanaba Security na Dominate Tauduna Kanapanare Miam Nanukshi Sanana Chaukhatpa Lambida Manglomda Sangsanaba Miam na Mateng Pangbiyo Haike Maki Warol Aduda Hokiba Chahida State Amadi Center Lengana Tokiba Tabak Tauram Sange Matangda Amadi Lakadariba Chahige Tabak Tauramge Matangda so wapangke apangdoke. Ngarangi labak tiba thaudokta masak kangdaba kulai paiba singna Imphal West ke additional SB operation te Amba Amit Singha Amadi Imphal West CTO ge OCP achawa yauna Commando personnel ke adage kulai lakhiba apapun tauba amati phokibage thaudokpo haksana lauduna ngasi Imphal West ke commando personnel sengka kulai thagdotuna khungjan sangchengkre paugi source amage matungena ngarangka asi thaudok kharaga mari leinana sakhangdaba kulai paibe singna wangkhaida laiba additional SB operation te ama amit ke yumda changsinduna porchai thugaiba amati nongmai kapsan bage thawang chathake Pau ado pangbadage additional SP Amp Amit Imphal West CTO OCP achoba yauna timpa homna mayam tamna lakpagi lambida sakangdaba kulai paibe sangaduna overpower tauduna police personnel sing aduge kulai lakpa amade purambada natana additional SP operation te Amp Amit phatuna pukibadage ponga neramthinake Tungda Tiba Kangtana Ledikiba Amba Amit rescue Tauraba Matung Ras Medici data treatment Chatakibani. Tokiba Lebak Tiba Tautok Asi Yaning the Bapung Latunanga say Ayopong Tararom Taba Matam de Hauraga Imphal West Commando Personnel Sink Kulai Taduktana Imphal West Commando Headquarter da Konsang Sang Sinke. Masida Sunatana Marida Duty Tauriba CTO Personnel Sink so Kulai Taduktuna Kongsang Junction ba Hokre Amaramda Presna Pangba Paugi Matungina State Force Commando Personnel Singda Sigumba Tawongkya Chataba Marambo Oidaka Chingkong Singya the Duty Tauriba Commando Personnel Sing Punamak Duty Post Tadok Pada Natana Makatana Chingkong Singya da Matau Tautaba Yana Lady Imphal West CTO Headquarter na Commando Personnel Singna Kulai Thadukuna Amadi CTO Personnel Singi Oiba Mipamba Ama Pangthokliba Asida Commando Personnel Singka Asigi Apamba Kangdung Bugidamota Imphal West KSP KSIS Sivakanta IPS Amadi DIG Rens Wand and Herosate IPS Yosalakre
Ngarangi thaudok adu yaning daba phongdoktuna Kakseng Imphal East amadi Imphal West ke commando singsu kulai thadopage khongjang changsan ba hawkhre haire. Ngarang numidang ke Imphal West District Police ke Assistant SP Operation de Amba Amit amadi mahaki Scott Singda chathakeba thongka adubo lenga ka asna tumina leishin bagi mayukta ngasi mapam kyada CDO singna gandam tawduna changsilapa khongjang singda moreda mathau tawduna leriba CDO Personnel Singna so Khongjang Adubudi Sawake Adubo Border Town of Mori the Dikuki Militant Singna Yamna Toina Etek Togunba area Oiba Maramna Ngasige Khongjang Adu Sawatpa Natana CDO Singna Kulai Tadukuna Gandam Tokibagi Paudi Late Hairi. BSF C1 operation Manipur sector headquarter ke Miang Makada 29 Battalion BSF na civic action program ge manung channa sinduna medical camp ama ngase thangsang pokpi tizang sanda numing yonglakpa pungtaran mathoiga minin nipudage nungthenge pung mariga minute taranom taba phau pangthokrai ngase ge medical camp aduda 29 Battalion BSF ke SIs Sonam Charing amadi ACMO Dr. Mohit Kumar Barma Susaruyaki. Lying bagi campa aduda nongdam tangkul tumukong ka amadi tangsang pokpike nupa marputra nitoy nupi humputareta amadi angang kunipan pun na miyoy jambaga marputare lain tuna campa asage kanaba pangangke. Asagumba thauram sin bagi dama kunzasang na pemba pungdoke. 29 Battalion BSF ke Commandant Nakunza Singha Wadi Watai Sanaki Bagaloinana Kobagi Pibam Lunana Tamnaba Personal Hygiene Amadi Sanitation Linktina Ngakna Jatnaba Amadi Drug Season Danaba Wapam ke Asupongdoke. Kamsong District ke Kamsong da Assam Raffles na sinduna nongmaga medical camp among asapang tokray medical camp atuda layang balakpa miyusing da hidalang taksing lemna pi betana ana layang bagi matang da tanaba amadi hagseng matang da Assam Raffles ke medical camp aduna miyam da wakan tahan ke medical camp atuda blood group test sample singso lokendi iskun ge mahiru sing de kilauke ngase pangtho ke ba medical camp atuda nupa nipunitoy nupi kulmatoi amasung angang yang kai nipan ana layang patanatana nada yektana lainana bage advice pi bagaloinana hidak sulemna phangake Imphal district ki yanging pokpi santi khongbal thamna pokpi amadi sabungko kunawda ko ke khulai paiba singna pung tarani thoi sumna nongmai amadi pomkya kaptharaktuna etek tawrakhrei etek adu ngarang numidang pung mapalom taba matamdagi hairiba khul ahum asida Nangnana Laiba Kangpopi District Manung Chanba Kauni Sangrant Faimol Tuichinta Amadi Simon Gi Kulisingtage Kaptarakibani Kuki Kulai Piber Sinka Aduna Kaptarakpa Bomba Amadi Nongway Singaduna Maiti Kulgi Yumlakta Yokshalaki Madudagi Mapampa Adu the Ladiba Central Force State Force Amadi Maiti Kulangapa Singi Maiki Dagisu Bom Yauna Handuna Kapna K Ngase ayupong mapante hanba paupa jathakiba khutthongnaba aduda maikai anike marakta thoidokpa misi mina abadi aso apange pau yaute adubo koke kulai paibe singe etek aduna marambo eraga thamna popige nupi angang kharade manang nakpa sapagadaba mafam singda leinakhi amaromda ngarang numitang dage hauduna jatharakiba etek aduga mari leinana thamna popi maira paibe singna phongdorakpada Yangang Popige, Manakta Ladyba, Tamna Popi, Shana Sabi Yauna, Ladyba Kulisingasi, Cookie Kulisinga, Yamna Nangana, Labor Mapam Singni, Haiba Mapam Singasida, Central Forces, Yauna Security Marankaina Ladybasu, Cookie Kulai Piper Singna, Nehaglaktana, Bomba Amadino Makeup Taraktuna Lady. Masida Ladyba Central Forcing Sinasu, Tingbangam Cookie Singna, Toropa Etega Sida, Maitikulanga Singna. Karigumba Mayuk Nazarage, Tauruba Matam Dana, Central Forcing as an Amating the Hector Onsalaka Bomba Amadi Nomasing Capsula Laga, Tingnanaba Honey, Adobo, Cookie Sing Dana, Ngasi Pauba, Tingbangam Dabadigi, Cookie Sing Nam Matampa Ama Hector the Etek Tobangam Asumna, Hokibatam Mapante Hena Asi, Maike Asumgi, Miampa Asi, Masagi Yumba Amade Kulnganaba. Honabada awaba ke amayonare para masina hira masida lenga ke mari leinaba singna
akanba mieng sangduna maikei somda kuki singna satharik liba etek ase thingbiu amadi gwaltabida leiramba maitei sing masagi yumda changba yahandriba asisu athoba matanda yahanbiu haiki हमना पुपी खुंसीदा कुकी गा खोई के लाई मिनरी से मैं आमना सुलोई नु वीरा मन याम ना अब मोय न नो मेकअप सले पाला पपोम लंग सले पाला ब मैं आम सिदा मसिदा लाई ब सरकार की माई गई दे सुमी यंग संग बिउ हाई ब से अखोई न वाजारी ब मैं आम जे सोशल मीडिया से ngasi खंगबी ब मैं आम नै कोई अमुक तंग दि मी यंग संग बिउ हाई ना आई न ngasi हाई जे ना इबा इसा छु खरा लाई जबा जिंग जिना अखोगी युम द पाइना बा अखोगी कै हानि साहान अबदो अदुइदुना खरा हनले हनबसिदैस्ता मोइसिना यामना हेंजना कापसलकपदगी अखोई बोम करी करा मयाम दि कापे नोंगान बावसे अखोइसे तोबम जाफम खंगना अंगांग नुबी अखोइसे कोइ चेन चेलगा वारगा खांगेबा अदु लैगा लैंगाक सिंग सिदगी मयाम सिदगी मतेंग जे खरा पांगनिंगे दो Manipur State Power Distribution Company Limited MSPD के ऑफिसर अमति स्टाफ संग तोंगा नोंगा मफम द सतुना महिलाना सीजन बसें फागत पगी ड्राइव ngarang February के tang 18 अमति ngasi February tang 19 द सतके ngarang amasung ngasi chathakeba ड्राइव अदुदा कुंबी सब डिवीजन दगे POE अमा बिष्णुपुर सब डिवीजन दगे अहुम कांगपोपी सब डिवीजन दगे अहुम यारिपो सब डिवीजन दगे अमा लमलोंग वांड सब डिवीजन दगे मापन अमसोंग मरंग सब डिवीजन दगे अहुम पुन्ना मियोय कुन फगखे मखा तानसो महिलाना सिजन बसंग फगत बगे ड्राइव चठखे गने हाइरे थासगी तांग कुनमापंदा लोइगदौरिबा भारत सरकार अमसोंग कुके लालौब सिंगगे मरक्ता तौनरिबसु एग्रीमेंट मखाताना चथा हंदनबा असेंबलीना वारेप लौगदबने हाइबा डिमांडा ngasi बिष्णुपुर डिस्ट्रिक्ट के मफम क्यादसु इमा इबल क्याना वकन मेफम फमनख्रे ngasi ओइनाम कैथेंदा पायोने एजुकेशन एंड स्पोर्टिंग यूनियन पेशु ओइनाम अमदि ओइनाम मैरा पाइबि लुमना सिंदुना abrogate so with cookie armor groups remove double standard assemblies deport illegal immigrant hana thaba pleka sang season aduna wakan mi pump aduda peshu ainam ge president TS Soren Kumar na pongdora kibada cookie kulai paiba singka asina tawning pata tawduna leibaka asi shanti lehendre maramaduna cookie laloba sange marakta tawnari basu agreement makatana Jana Hanbirano Haina Wakan mi pampa asi satabane haike. Nakalamaram da so ning thokong kaitelda ima event singna kogi gatamne basu lauto u makatana janabayaroi haina wakan mi pampangke. Nakalamaram da no extension of so with cookie militants, no peace, no election, homeless victims of Manipur net no election, abrogate so immediately. Election and a war are vertical opposite. Haiba Kolau Asiga, Loinana Ngasi Kaksing Lamkaida, Unipo Kaksing Junangi volunteers in Wakan Mipam Pankre. Singi matata su extension to bayaroi atuga aikoi nangasi Manipur gi mafam kuding mata aikoi gi Manipur gi iramdam gi ngamkai kai bayaroi haiduna April tawjari Work for Humanity Group WHG announced that blood cell nascent hal mission Manipur ga khusam naduna Department of Transfusion Medicine Rimsta ahanba oina voluntary blood donation camp and a campaign pangthongkrai Project Zigi Makada Pangthokiba voluntary blood donation campus ke matangda Project Zigi junior member design singna high voluntary blood donation camp amade campaign asige nungi oiba themdi honoring the heroes of Manipur who are trying to save our state integrity haibadi aikhogi athoba singbu ikai khumnaba amade puning thogapa oina aikhogi maikei dege angamba kharadang oirabasu contribution tawbagi pandamna pangthok sabane ngasi chawrangna dona yang khairom sarugya dona EPK design makata khibadi blood donation camp amadi campaign asi tonga ba blood cell singa khusam naraga
tonga tonga ba mafam platform na chingbasingda makatana pangthokigani prithibina angapa phangla sakholabasu aikhoi miyoibagi igi mahud simbina balaitabana maram oiraga igi awatpa adumak leire amadi e watpana maram oiraga malenge mafam kudimakta kudong thiba awa anake ama mayongnari haibasinga sidagi kharada oirabasu kanba ngamnaba amadi miyoibagi punsi kanba haibisigi pandamda tharamse pangthokpani haiki makoibu ikai khumnaba amadi pukning thogatpa amadi makoibu akhoi side dagi angamba akhoi contribution khara da oibasu tawagi pandamda pangthok sabani amadi ngasi sawakna akhoi mioi yankhai mungna donor yankhai mungna sarup yaru kanda akhoi program ase pangthok sabani amadi ngasi gi akhoi malem pitribina angakpa phangna sawkhalaga su akhoi mioi bagi i gi mohus sinaba laitabana maram oirakanda ngasi su akhoi gi blood donors di aduki matik tangai phadana darka leiri Jiribam district ki babu parada laiba jiri ima maira paibe apan balob zimpal ge obsta manipur site parisat jiribam manipur ki yankhai matoi subam bapong numit ke thoram manipur site parisat jiribam ne sindana pang thokre bapok thoram asida jiribam jila parisat ke adhyaksha sanjam janaki devi manipur site parisat jiribam ge president T.H. Panthoi amadi social worker and Budhe Chandra Singh na mathang sena chief guest president amadi guest of honor oina sarya ke Tharangi makha satrakpa oina morang temp Chura Mohod Ningsang site mana jiribangi babu parada les Khogendra Singh da award asilan thoke Thoksomp Doyanidhi Ningsing Nat Sankritanagi manana jiribangi dibong khunau da leiba L. Monohar Singh da mana khusinaki MSP JM ge mapok tharanga mari lainana puthokpa yankhai matoi suba chepong jiri leikonta haiba sepong amasu pongke mathangda sarat thoksona iba ayingbadasu asabadasu haiba laideka amadi moirang them saitapati na iba mairi dugi maisalakta haiba laideka ani amasu mi amangda phongdoke ngasigi tharanga mari lainana kasara amadi jiribamgi masak naiba miyoi kyana wangangki gas of honor oikiba and Budhe Chandra na hai hausiki matamda naha oiriba singna sahita kaya mathwai yaudabugam uribasi aphabanate na singna sahita da hena pungning Changduna sahitya bo hena chakona ba hona haningi tip gas oikibi ke h janaki devi na hai sahitya yaudana samasa ma chakhatte samasa asida sahitya ki mami loina tadri bane haiba wafam ki aphang dokhe tharangi president space period na th panthoina hai leibaka ama chakhotba haibasi sahitya wangba singsu makha poli aduki matik sahitya phasana leiramba lebaka aduki thabaka awangba thakta lei haiba wafam su phondokhe nongthingi saireng saidinaba thauramda Manipuri Language Advisory Board Saidi Academy New Delhi ke member Dr. K.N. Chand amadi Manipuri Language Advisory Board Saidi Academy New Delhi ki hanage member Thoksom Bishwanath na moderator oike saireng saidinaba asida kasar amadi jiribamgi kabi kuntrana saluyake Sayi sigi January ki tang tara degi hauraga chatharakpa BBF Manipur ki special training program ngase haure bi lampak ta loishin krai loishin bagi tharamba aduda laikai ge maira pai bising club mari ge mihut singh ge BBF ki president advisor amade haure bi apunba maira pai bi look ke convener so sarugya ke amade training asida sarugya ke ba group singh wing commander singh so best head ki Tharangi matangda wangang laduna BBF Manipur ki spokesperson yimnam jebana hai naha kya thoklaklaga landa kapkani haiba khaktagi wakhalonda BBF sagapanate khul amadi isana isha ngakthoknaba semilonda mateng ko oinaba amadi thokolont bebhar khangnana bagi damata training program ase pangthokpani megi tangka ahom dagi ko ki militant singna ahanba landarakhiba aduda kudakhulai amata paidana
masage khul kandaba yade haiduna khul ngakibasing ka adu mafam khudimaktage tasang khomsalaga training program ase pibane kuki ga thengnanaba singkhongda leiba khul chingdage lan tawdiba asigumba kaya asi BBF na khongalaga masamau phanaba amade phataba morenra kaya adu thadokna afaba izate ama oinaba pangthokpani miyamna su nomai pairaga lant kapa adukhak khulngapa oida ubigano sakti paiba mina tawbaduna yagadabane haiba taragade nomade aikhoi maidai phurup ase motkani lairaba amana pangba matengka aduga chapmanana inakhunba amana pangani khanba lairaba miyoi amana miyam marakta thoraktaba matamda thina amate hanthana ngangba aduga inakhunba miyoi amana miyam marakta tholaktaba matamda de kanarasu karishu haidabagi chanabi ama leiriba asi semdaktuna aikhoi amata oina ireibak iramdam ase kanba mathau tai Manipurna phana chakholabasu Manipurda Manipuri sing mutkhirgadi kari kanagadribano haiba khangna thabak tawsi thaksi khasi khangna ima lebaksi seba tawsi pangthokliba training program asida award ba amata lehandana hauribigi club mari amadi ima ibel singna punsilaga honebiba ase aduki matik thagale haiki marup mapang NGO sing khudingmakta aina thamjani BBF puning sibiu BBF si yamna wai maram di leitaba ngakta laga semana maram oira kanduda BBF miyam dagi paisa su khaide BBF ki phal su leijade BBF ki awat pa mayam se lamdam sida leiriba mating pangba ngamba maruk mapang kaya mana mating pangba lakpa matamda BBF pu thibirakna BBF ki awal apa kaya sibu jingchin biragadi BBF ki site tagi lakpa leitana thagat kani amadi BBF na tawba ngamdaba la karisu leiro haba wafam ji thamjabga loinai matang astalosin ing lisangani kunito kolomdoi ge sangenate academy award amasong ustad bismala khan yuba puraskar award sing tonga tonga balamda phangadaba artist marbutara ni thoi gi menglaw thokre loinana performing art ge lamda thuido hendoklapa mi tarukna sangenatak academy fellowship pinana balaw thokre mioi taruka adudi binayak kedekar R Vishwesharam Sonayana Hazarilal Raza and Radha Reddy, Dulal Roy Amasung DP Singhani. Sanginatak Award 2022 the Music Nat Pungda Manipur Deki Sapamba Kulabi Singh Zagoida S Noyan Saki Devi Sanginatak Academy Award 2023 the Latasana Devi Jagoy. Mainda Y Sadananda Thangtada Jinga Kamp Ranjit Kumam Ustad Bismillah Khan Yuba Puraskar 2022 da Zagoida Urmika Maibamp Nat Sankritanda Moirang Temp Kendra Singh Ustad Bismillah Khan Yuba Puraskar 2023 gida Zagoida Purkhambamp Ripa Devi Yauri Jaliba Thasigi Haukiba February ki Tangkunmathoi Amadi Kunithoida New Jalida Pangthokiba Academy Asigi Meeting Amada Musing Ase Award Singer Asida Pinanaba Khankibane Microsoft co-founder Bill Gates na state government officials nga loinana Odisha ge Bhubaneswar da leiba slump amada chatuna mafam adugi miyamga wari sanakre Ma Mangla Vasti ki Biju Artist Colony ki miyamga loinana Bill Gates na wahang pahong tawnaki mafam aduda thabak tawribi self-help group SIG singi nipi members nga unaduna Bill Gates na wari sanaki slum da leiriba singda piriba Kaya lamgi mapu oibagi hag toti ising hagsengi kanabasing amadi maigi kudong sabasing matangda state development commissioner Anugars ka paudangki slum da leiribasingi phibambu modern colony da ontopagi maung atuda Bill Gates na harawa phondoki slum da leiba miyoi amanasu hanagi punsi mahing amadi hausaki punsi mahingi khenabasingi matangda Bill Gates da tamki mahaksu slum dwellers ki lifestyle amasung welfare scheme singe matangda wahang pang tokhe hairi lebaga sigi ngang sembage lamda anoba kudung saba mateng kya puthokadariba khulai sapa mama Uttar Pradesh ke Kanpur state aduki chief minister Yogi Adityanath chief
of Army Staff General Manoj Pandey, Lieutenant General N.H. Raja Subramani, amasong Defense Ministry amadi UP government ke official kaya yauba tharamda launch tawkre. Ekar chamanga pauk sauba mafam aduda sagadariba Asia ge khwaidagi chawba defense manufacturer oigadariba Adani Defense and Aerospace na ammunition amasong missile sagadari armed forces, paramilitary forces amasong police ke darkar oibasing magulaiba macha yai marap chawba amadi achawba caliber ammunition putokane hairi. India ki chahi ke oina darkar oiba pothoke chada kunmangadi mafam asida sagadori. Launching tawagi thamda wangang laduna Chief Minister Aditana na haikibada mikup asi yamna chakthok saningai amani Prime Minister Narendra Modi ki Atmanirbhar Bharat ki vision bo mangphau nahanaba Uttar Pradesh ke industry and power house onthokduna thabak tawgadaribane UP Defense Corridor da Adani Defense and Aerospace na achoba investment ama khudol pibani haike. Hausagaro bada maru iba pau amani pisari. Tarani to Suba Manipur Legislative Assembly Mipam Manipur ge Governor Anisha Wikena Waran Piduna Hodokre. Commando personnel singkulai thadopage khongjang sang singkre. Manipur Sahitya Parisar Jiribam ge Yankai Matri Suba Maponu Metharam Pangthokre. Loinana Belge Bunai short ke Islam de Chatana Mapam de Miamga Wari Sanakre. Imes PAODAM ngasigi de matang sa daloy jere miyang tabiri besung wa amakan akurum sare.